Sinba State White Peace Rally Manungda Kangpopi District Headquarter da Police ka miyam ka muknabada Police yaw na miyoy kunlom asokpan ng Kray. Chief Minister N. Birena General Council Saitya Academy Delegate Members Singuna Duna State Asiki Kala amasung Sanskriti Chakwat Hannaba wa Khanakray. Second MR Geta Sentry Taba Guard Commander na nongmay na kapada na haama nongmay maru na panbadagi laikidray. Special Commando Kavaiso Unit na Lalhalov KCP Noyon Group ki active kadar ama fari hari. Mami TV ki Manipuri Prime Time News mi eng tabiriba singbu jan MAIBAM na khurumjari hauzik pau sandokna pizari. Manipur lengak na lokhalakpa khongthang bu yaning daba phongdok tuna kuki inpi Manipur gi mijeng makhada kuki CSO na sanjano ngasi lamdam asike kuki singna namna taba mafam singda rally chatkre Kangpopi District Headquarter da chatkiba peaceful rally adu CRP 6 section 144 thugai bana maram oraga police ka miyam ga mungnarak padagi nakal ani magda asokapan yauna kre punna police yauna miyai kunithoi ram asokapan nangkre hari haukiba February gi tang kun ma thoida Kangpopi District gi manung channel leiba Chorchanpur khobong Protected Forest Area da kumjali singani kunda nauna ke songjang ko ba anaba khun ama semdra lo kaina khunda salamba encroacher tara ki yum sing mari lenaba state ki authorities singna JCP sing season nadra sidok rabatung Kangpopi District ki manung chanba reserve forest amasung Protected Forest Area singda ain kaina sajalamba yum kai sing leptana eviction chathabagi mayukta KSO na khunja sing indigenous rights sing matpani hana lobagalonina ngasi kuki community singna tariba district singda state wide peace rally ama singre Hariba Peace Rally asiga mari lenena tongan ba District Magistrate singna under section 144 CRP shigi makadami mangadagi hena tinba yadanaba atingbagi order sing thamkrabasu KSO na senliba rally ase District Magistrate ki atingba ase thugaiduna chatpana maram oraga Kangpopi District Administration na police ki section tarang local ingai charakta yamlaba miyamna rally chatnaba honaba Miyam ga police ka chawna muknaba ma thoklakpadagi police ki nakal dagi Jergia Singh Kafki amasung lati charge tawa mioi tararom sokiduna miyam na police tam na nong chubagom landarak pada police personnel tararom ko khud khong da padra asokaban nangkre hari tungda hen ba police team jaga adu da thomjin duna miyam gi rally adu makha tana charhan khidre hari KSO na ngasi siliba rally ase more amasung Chorchanpur district singda santi oine irang thokpa leijara chakhi hari Maragasida Mau Council Maram Student Union Romai Naga Council Manipur amasung all travel chiefs forum Manipur na ngasi gi KSO gi rally adu yaning da bawafam phongdorakle Chief Minister N. Biren Singh nangasi mahapu mahaki Secretary ta L. Joy Chandra Singh, Rajan Toizamba amadi E. Prioberta members General Council Saitya Academy New Delhi ga CM Secretary ta unaduna Manipur lamdam asigi art and culture bu sakhatharang lounaba amadi lamdam asida art bu yokhatuna lakliba artist sing amadi performers sing na mating amadi lamjing lamtak pinabagi wakhana ki haina Chief Minister na phongdorakle Imphal West PS ki manung chana leiba kavo leikai ki second MR Geta Santri Taba Guard Commander na paiba license nomai na kapada mafam aduda leiba second MR canteen da yu leiba lakpa nupa ama sire hari police ki paun hai thodok ase sagol sa numiki numidang pu mapan khara helakpada thoki bane leiki draba miye aduga punna miye manga swift car amada tonglaga lakpani hari nomai kab leiba Guard Commander Ningthauzam Priyo Kumar Joy Yankai Mari apokpa leiki draba Tomchau Lilong Sajing awang leikai police na fare magna paiba point 32 gi nongmai su fagat kre laibaktiva thodok adu da laikhidrabami adagi mamina lukra monster chei kontra taret apokpa again visit kawi uripok khuman tem lekai digi ni hadi
Special CDO Unit Kabaiswagi Kangbuna Ngarang Kangpopi District Manung Chenba Kotland Manaki T Laisang Village da Chatakiba Operation da KCP Noyon Gilanmi Ama Fari Hari Special CDO Team na Farba KCP Noyon Grove Ki Kader Adugi Mami Lelen Chiru Elias Nauba Jay Kunhumda Apopa Boipu Chiru Kawi Leimakong Vision Bank Takini Hari Mapu Achamba Wahang Pong Satabada Kumzali Sangani Kunito da Luf Adugi Zain Takobamui Amaki Kutang da Party da Yaubani Men Magitamu Hansen da Nimit Fumangani ki oiba basic military training fungbaga loidina luf adugi lieutenant punsiba kobagi makada thabak tawduna kader sing nauna recruit tawba sel khaiba madi khulai thindok thizin tawbagi thabak sinda chene habasu khangbangam lehari Young Boys Committee na hokiba matam kayadagi hauna ni sake mayukta chatharapa drive ki makha taba oina Manipur lenga na chongsiliba war on drug post sakatpa oina ni sagat laichuraba nisana laichuraba naha kayabo achumba lambida purak na ba honare ngai charak asida Kai Farok Youth Development Organization KYDO Changam Dabigi area dagi yamnaba drug ka konena miyo ani police na faba asida YBC na police department amadi chief minister N Biren Buhani mai leitana thagatpa phongtok chari loine na farba miyo ani asibo logi oiba hakpa cherak pibiyu amadi makata na chainari bus singbusu fagat piduna sigomlaba fatabani sa asibo muthatpada Young Boys Committee YBC na matabom na bagta sogat chagani haina press ki khudang amada phongtok chakre hari Mahitamba Fangalu Habiki Kolau Lauduna Kongzang Sangsin Kiba DM University ki Mahiroi Singbo Police ki Kambuna Sasan Puvagumna Fukibaki Tawang Adu Pangal Students Union Danamajuri University na akan mamonda kandem tawi haina union asige Cherol Amanang Fongdorakli Cherol Aduna Makatari Badi Tawdok Aduda January ba police personnel singi matakta marili na ba authorities na atuba matamgi manunda action lokat kadabani DM University ki Mahiroi Singna Jangsilakpa Kongzang da Pangal Students Union Danamajuri University na fully support tawgan Taliba demand sing task ki tara humdoi gi mamang da lenga na thabak da onthok piu haina so Cherol aduna lenga ki puning chingshilakli Silent Digital Vahuzana Saitya Academy Manipur State Sri Radha Mandap Sankritara Nipi Pala Amade Music Training Institute na Punna Sanjana Sri Radha Mandap Sagolban Lukram Lerakta Nomagi Eba Yausang Holi Kumhi Pangtokre Thoram Aduda TS Mera Tombi Devi President Radha Mandap Nipi Pala PS Narayan Sarma Reader Assistant AO PS Lanadit Singh Manipur State President Vahuzana Saitya Academy KSS Jam Singh Phil Publicity Officer Silent Digital na Chief Guest President Amadi Guest of Honor Oina Sarugya Thoram Aduga Mari Lelena BSA Manipur State President PH Lanajit Singh na haikibada Manipur asinat amadi chanabi ningchina leizaba lamdam amani haina fungdoraki amadi haurak liba angang singda yausang kumhai pangtopagi nunggi oiba wakalon khangan ba mathautai yausang da piri ba dharmagi oiba chana kangnon sing ningchina marik sumna ikoi pumna makna angang singda khangan na ba honagadabani haikibaga loidena pangthok liba kumai asiga mari lelena holi isai kangdof kayana so isai saktuna pangthoki hari Haukiba Mars ki tang mapanda headquarter ICAR South ki Mijeng Makhada Sangsad Battalion na Kamsong District ki Makandagi Assam Kulen Chatpalambida Mobile Vehicle Checkpoint MVCP thamduna achat o gari singthi wahambaki thabak jatabada chingnaningai oiba maongda lakpa DI truck ahumdagi supari maru battle nut Don Kunmatoi Dasmik Taruk Sel Oina Lupa Lak Homfomari Dasmik Nipan Oigataba Fakat Bangam Krehari Haribagari Singasi Infal Temna Polam Singasi Black Marketing Tongna Bapuraki Bani Hari Fakat Kraba Polam Amadi Mio Singadu Infalgi Custom Office Tamakatava Investigation Amadi Legal Action Chatana Bakusina Krehari Jangam Dabi Muhammadan Club CMC na Hokibajay Lisangani Tarani Pandagi Haunani Sage Mayuta Jatarakpa Drive ki Makataba Oina Manipur ki Chief Minister N Biren Singh war on drug post sawat chaba oina ni sana laichuraban hakayabo achumba lambida purak na ba honari becharak asida Andro Police Station ki manung chanda leiba Jangam Dabi Maya Lekai dagi yamlaba drug kamadi mioy ani police na faba asida Jangam Dabi Muhammadan Club CMC na Police Department amadi Miyangi People CM N Biren Singh bu haninga leitana thagat ba phongdok chari lorina farba mioy ani asibo logi oiba hakpa Serak Pibiu Amadi Farba Drug Asiga Mari Leneba Singh Buso Atubuda Fagat Piduna Hakpa Serak Pibiu Haina Jangam Dabi Muhammadan Club ki Media Coordinator Isakyu Sakorina Paumi Singh da Thatropa Cherol Amada Fungdorakli
Magna maka tan hai asigum laba lona atingba thamkraba fatraba nisa sibo changam dabi area da drug kamari lenaba sing matung tarak padasu tawbidana ba khangazari amadi police department na drug kamari lenaba sing da changsilak pathabak thoram khudimakta sangam dabi mohammedan club CMC na angam mating pangjagani amadi leibak miyam na sumating pangbiu haina phongdorakli Hawkiba January gi tang tareta thokiba thodok amada Pradeep Das apokpa Somiron Das koba Bora Vikra subdivision gi manung chana leiba Zakurador part 1 da leiba chei tara mari ta ngari ba nupa macha ama lekai gi lampak amada football stanari ngai da Nipendra Das Bojong Das sei tara mapan apokpa Lilu Das koba Zakurador part 1 da leiba nupa asina chang silaktuna fuwada gi tamtina soktuna Silchar gi medical hospital da laikan naduna leide asokpa gi imung manung na Zakurador gi pradhan Sadhana Das amadi member Gopal Das da Luba Matamda police station da chatlu hajuna hairakpadagi Borovekra police station da wakat charuba matamda tabi da badagi victim asigi imung manung na peda duna Zirvam district leiba upon bajiri vamaira paibi AZMP amadi Women Association for Socio-Economic Development wasad luf anisida wakat che pirakpadagi luf anisina punsilaga ngase Zirvam ki babu parada leiba AZMP gi office pangto ki ba pawgi mifam amada AJMP gi president Asusila amadi wasad ki president in Nivarani luf anisigi ima singna penda ba Dor Pagaloina, Maralairaba, Nipendra Das, Asibu Cherak Pifam Tokpa, Ado Bibi Naba Marilaba authorities sing da Fondorakli Amade. Matau Nintina Taudraba police personnel singing Matakta Supa Libelenga Asina Miching Sanganingi had a so Fondorakli. Ngasi Pangtokiba Pogimi Famadu the AJMP president S. Susila, Wasaki president and Nivarani Wasaki secretary Y. Ragini Amade, AJMP secretary KS Damini Devisu Saruyaki. Ngarang 86 Battalion CRPF na Kangpopi District ke Laikam Pokpi Khunja Singi Namak Civic Action Program ama pangthokre Thoram aduda Manipur amadi Nagaland CRPC ki ngapigani CRPF ki IG Sri Sandip Das Datta DIG Res Imphal ki Sri Ravindra Singh Rotela 86 Battalion CRPF ki Commandant Sri Muhammad Yusuf amasung Laikam Pokpi ki khulakpa SS Polong Chawang na matang sina President Member Singh oiki atoiba mitunglen oikibra Sri Sandip Datta IZ Manipur amadi Nagaland CRPF na haikibada Khunja Singda Water Storage Tank Sing Yanthong liba asigi pandamdi Tingbang ba amadi sakotpa khungang ama oinabagi damak yanthokpani haukiba chei Singda ising watpagi khudong chadaba kaya mayuk narambadu hausukti Khunja Singda Water Storage Tank Sing ni matingna nungzu tha amasung lekhagi ising yoklaga tangai fadaba kaya sizinaba yaragani phongdoke Union Minister of Youth Affairs and Sports Sri Anurag Thakur na International Women's Day lisangani kunhundoi bu celebrate tawagi sarkama oina Jawaharlal Nehru Stadium da Khelo India Daska Damgi opening ceremony pangthokre hariba tournament asi lamdam asigi sahar Yankhairom da punna pangthokibani hari Khelo India Women's League hariba asigi makhada hokraba thakaya asida lamdam asida mai pakpa purakraba matungda Daska dam hariba khongthang asina lamdam asigi tongan banupi sanaroi singda khudong chaba kaya fangan bang ngamlagani hari Mars taradagi kuntra matoi fobo pangtoka dariba tournament asida India ge state kuntarukta leiba sahar Yankhairom danupi sanaroi lising tara manga hena saru yagadari hari hariba tournament asigi damangta India government and lupa crore ama kaitharakre hari hariba thoramasi haudokpa sida SS Sandip Pradhan Director General Sports Authority amade Union Sports Minister amasung Saigi maming leraba miyoy kaya yauna nupi sanaroi lising ani amadi camper kaya so saru yaki hari Union Minister Sri Thakur na Haidam to Badao Kadam Hariba Tagline asigi makhada pangthok liba Khelo India Das Kadam asina nupi singda sports ke khutangda mapanggal hapdabagi pandam amani hari amade saina lamdam sin thungna sports taramari handball women league ta tha kayadagi sinduna lakiba sina nupi sanroi lising kunlom hena masagi sanabagi hiram asida saktak sabak ngamanki hari nungai vaso phongdoraki maming leraba nupi sanroi Mary Com Lovelina Nikhat PV Sindhu amadi Saira Nehwalna sports lamda masigi maikia hanjin purakpa ngamkiba ase palladuna asigumlaba tournament asina makata na hena afawa sanaro kaya putorokpa ngamlakani hari opening ceremony asigi major hotline ama oina Union Minister of Youth Affairs and Sports Sri Anurag Thakur na Delhi jai nipan tangaribi sanaroi saksiga Firan Chinkatpagi Tharam Bangtoki hariba tournament asida kho swimming Athletics, Wusu, Archery, Fencing, Judo, Weightlifting, Hockey, amadi Yoga Sanasu, Yauri.
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ KSO na Sinba State White Pace Rally manungda Kangpopi District Headquarter da Police ka miyamga muknabada Police yaw na miyoy konlom asokapan nangkray. Chief Minister and Brena General Council Saite Academy Delegate members sing unaduna state asige kala amadi Sanskriti sakwat hannaba wa khanakray. Second MR Geta Sentry Taba Guard Commander na nongmay na kapada na haama nongmay maru na panbadagi laikidray. Special Commando Khavaiso Unit na Lalhalov KCP Noyon Group ki active kadar ama fare hari. Mami TV ki Manipuri Prime Time News matang sa daloy sa reming tabiri ba singbu amuka hanna chan mabam na khrum jari.